Lambida bike asina thauraga lakpa matamda lapna makhol tarabasu amadi horn pidrabasu duk duk haiba khonjel asina saktai thaurakliba bike asi karino haina girlfriend leitrabasu bike asidi leitaba yade test drive tawdrabasu ming asina saktakli youngster nupi amadi nupasingi favorite Royal Enfield mayambu RIKESH technique YouTube channel gi maigedi ikai khumna bucheri Royal Enfield asi kari lamgi brano sak khanglamdaba bike ama matau karamna malem pumana sak khanglakibano Enfield makhal kaya leibagi Royal Enfield gi matengna nupa ama 55,000 degi 4.75 crore karamna fangkhiba success story interesting facts mayamasi khangbibagi damak video si hawbodigi loba fawpatang yengbiu channel sida anowa viewers obiragadi channel sibu subscribe toubiyu amadi all bell button su click toubiyu maramdi ayakna anowa video upload toba matamda isagi mobile natraga computer da hana fangbigani karigumba wafam amatang madudi yai lifestyle asina puthokjaba yamna kanaraba health product madudi ahanbada ionic minerals saru chikpa ham lauba fahali diabetes bp control tawhali cancer dagisu ngakthoi ani subada woman care nupi singna thagi chang naidaba amadi personal problem kaya amasu fahali ahum subada perfect plus immune system kangkhat hali arum hoba lok khuba fahali liver kidney sokpa dagi ngakthokpa sungami mari subada active brain depression stress leiba wakhal laina oiba concentration walakpa dagisu fahalakpa ngami amadi manga subada perfect glow kuchugumen sengdaba sahi ga chanadana unsa khuijinba uring mahing kokhan bangami product amagi mamal supnatagi lupa chatruk yangkhai khaktani home delivery gi khudong chaba sisu thamjari akupa information gi damak screen do ubiriba number sida call natraga whatsapp ki matengna pau phawi baya bigani Royal Enfield haiba ming asi khangdringai gi mamangda 1892 Albert amadi Robert Walker Smith na company asi gi ming asi Idai Manufacturing Limited haina thonkhirami masida nongmai gi part macha macha kaya masarami 1896 Miyoi ani asina atopa company the Enfield Cycle Company haina amasu linkhat khi masida cycle amadi parts kaya ma semami 1899 da sakar mari yauba cycle ama semkhi 1901 da cycle asida engine haplaga market launch tawkhi cycle asida Minerva kauba company adugi engine hapkhi 1903 cycle adu car gi mong da design on thoga market launch tawbadu fail obadegi car gi design adu all dash and onions limited company adu da yonthoki adubu motorcycle di asum semlami 1913 Enfield 425cc mayamna pamna leinakhi matam aduda first world war hoba amadi Britain government su war asida sisinana bahaiduna company asida order kayama tawkhi atopa country Imperial Russian government asu Enfield 425cc asi ordered kayama tawkhirami 1923 Royal Enfield 225cc amuk launch tawkhirami amadi malem pumana sakhangna Second World War horamdai da amuk British authority na Enfield ga pullaga motorcycle kayama sembagi contract agreement sign tawkhi Second World War gi manungda Enfield motorcycle kayama semkhi 1949 Enfield asi India da launch tawkhirami India government police amadi army gi oina sizinahankhi Enfield 350cc gi motorcycle 800 order tawkhi England dagi 1955 Royal Enfield ga Madras motorcycle ga partnership tawkhirami asumna India da Royal Enfield asi haudokhibani India gi state kayama da sale tawba horba matung Enfield gi components adudi England dagi puraga assemble tawkhi England da Enfield asi sale oiraktaba amadi competitive oirakpana company asi mutharakpa amadi India dadi makha chathakhi 1994 the Eicher group na collaborate tawraga business asi makha chatharami Eicher Motors na Royal Enfield brand asi yonthokiba natraga thingjenkhiba haina khankhi motorcycle asi sale oiraktabana Eicher Motors ki owner Mr. Bikram Lal gi machanupa Siddharth Lal na Enfield asi awonba porake haiduna board ta appeal tawkhi chance amatang pibiyu haina matamaduda Royal Enfield gi sale market down oirami board na Siddharth Lal da permission pirami Siddharth sahi kuntaruk subatangai riba madi bike ta yamna interest laiba misak amani
Enfield asi market success oige hairagadi Eicher Motors ta join tauba maru oi haiduna join tauki amadi Enfield asina karigi market ta sale oiba ngamdribano haiduna research tauba hauki sahi kharagi matung Siddharth Eicher Motors ki Chief Operating Officer oiba matamda tractor, trucks, consultancy, footwear, garments, motorcycle etc. Kaya ama yengsalami mayama sigi market leader ama fawbu oikhide maramaduna company tranga leramba adu company trahumdo yonthoga truck amadi motorcycle da oina focus tauki maru oina motorcycle da yam kana focus tauba hauki employee ahiyasing kayamasu hire lauki Siddharth ki wakhalda company mayam ama focus tawbagi mahutta ama khakta fajana focus tawraga Royal Enfield na market sale oidribasi kari maramgino haiduna thigatkhi Siddharth masama kilometer lising ama hena thauraga soibadu thigalaga naha mayamdagisu feedback kayamasu lauki motorcycle asi kadaida kanbagi amadi kadaida sonbagi haiduna thiraga asonbaduda thabak sathaki Cranfield University da tamlakiba mahi adu motorcycle asida sizinaki anoba generation pamdaba design adu onthoga technical design same ki adugi matung Thunderbird Bullet Electra model launch tawkhirami 2002 to 2004 fawbada Chennai mafam asida same ki quality amadi customer gi apamba karino khanglaga onthokhi Royal Enfield asi TV amadi advertisement gidamak actor natraga cricketer da paisa piraga tawhankhide eta changadaba paisa adu motorcycle parts masa asida improve oinaba paisa invest tawkhi adunabu angang amadi leisabi nupi macha oirabasu quality kayam lei khangdramaksu lainingba thonningbagi asa amadi wakhal pokhallibasini Royal Enfield asi 100% India gi brand oire amadi Eicher group na on tawri mutkadabagi condition da lairamba company ama ngasidi Royal Enfield gi matengna India da tanatana atopa countries USA UK Australia 50 countries hena export tawri Royal Enfield motorcycle model khara minguna pallagadi Bullet 350 500 Electra X Thunderbird 350 Classic 500 Classic 350 Continental GT Himalayan Signal 350 Thunderbird 500X Continental GT 650 Himalayan BS6 asina singbani Bangalore dagi Satish kaubanu pama Royal Enfield Company Eicher Motors asigi CR khara in 2001 da Rs.55000 gi leikhi matamaduda CR amagi price asi sumnatagi Rs.17.50 paisa oirami hauzik 2021 Eicher Motors CR magi price asi Rs.2530 ni asumna Rs.55,000 invest tawkiva Satish hauzik Rs.4.75 crore gi mapuni asini CR market ki power maramaduna CR market ta invest tawbagi hainabi thambiyu hauzik isana paibiriba touch screen mobile gi matengna demat account 5 paisa apps ase hangbiyu amadi invest tawbiyu account kamaina hangani hairagadi hauzik screen da ubiriba video si yengbiyu video sigi link description da thamjarongge video sigi summary madudi thabak makhal tawbagi mahutta amakhak aduda fajana focus tawbiba Bill Gates amadi Warren Buffett makhoi animaki interview loba matam aduda success asigi secret karino haina hangba matamda focus haina paukhompirakhi asida hairibasi isana tawriba thabak adu pukning changna tawba haibani ani subada Siddharthna feedback lobada customer gi apamba haugalakliba generation asigi apamba du awonba porakpadagi Royal Enfield mayamna pamna thaunari business ama tawba matamda customer gi apamba adu khanglagadi success oi haibasi Royal Enfield na takli ahum subada quality the focus tawba advertising the sale invest tawbagi mahut motorcycle part macha adu da invest tawba nangasi mayamna thajaba amaga loinana thaunari mari subada Rs.55,000 Royal Enfield ki company Eicher Motors gi share lairaga Rs.4.75 crore gi mapu oikhiba asini share market ta invest tawbagi power class 10 amadi 12 pass torba matung engineering nursing medical line agriculture all over India and abroad with 100 different courses mayam asi online amadi offline gi matengna yumda lai khoina tamba yai interest laibiba mahiroi singna screen do ubiriu number asida call natraga WhatsApp ki matengna kupa information khangbina baningsing jerry lamdam asigi atopa YouTube channel ming adudi luwang channel
asida entertainment video makhal kaya fangbigani. Ani supada athoi channel asidasu nungairaba makhal kaya gi video yengba fangbigani. Mayamna channel ani asibu share masung subscribe su toubiyu link asi description da fangbigani. Agi viewers mayamna comments ta thambiramu mathang karma topic ta khangbining ba sungsoi dana semna bu honajarake. Video si friends singda WhatsApp, Facebook, Instagram gi matengna share tawbasu kaubiganu. Nungaina lebiu tamba lepiganu. Video si hawbudigi loiba fawbatang yengbibagi damak mayambu ngamkhai letana thagatchari.